Hawang sekmai yoromdai Mahabharida BSF ki gari ama mai chakhre hadi gari manung aduda pokhai biyaba bom gumba yawba mali ahoba makhol sing pokhai ba ki makhol tai haina so video thadorokiba Meeoi aduna phongdoraklei makhatawa pawngai minase Purup anigi waroshin purakna bahona bada mediana sauba thodang lohaningi misam taruk hat khraba jiribam da ingtappa hanjil hanana ba siemna khut lan thokre mar kangbu ga una khre Meeoi gi sahi nauriba angang ani yawna nupi taruk minuksi yawduna hatoklaga turel da langtharaki ba jiribam district ta ngasi chief minister yumnam khemchana chatuna ingtappa phibam hanjil hanana ba khut lan thokhiba ga loinana mar kangbu ga su una khre jiribam assembly constituency gi MLA Asaudin district asigi DC lenga ke makok thongbo official kya ga loinana tongan berele kem singa satuna purup anima ki lanjena duna leiriba Meeoi singa unadana warisana ke kongsara dugi matang da chief minister na pawmi singda hai jiribam district asi Manipur gi tunglam chatta kana ba kyamarum pi ga daba yamna potential labor mafam amane wakhalona sida yumpham oiraga chief minister gi pham hek paibuga district lana chatpa ahanba khongchatta jiribam da lakhibane mahausa gi phibam da hanjil hanba ngamdrabade district asima pungphana sakharan ba ngamloi haina paladuna mahana makha tan hai furup ani gi marakta hoje ongkhana duna thajana da ba kya lairiba sigi waroshin ama porakna bahona bada media na su asauba thodang lahoninge lamdam masida ingtapa phibam porakpa ngamdrabade saukhatpa gi lambida khong thangjinba wagani habisi khangna local club amadi maira pai bisingna thabak tawbiu haukibana haukrabusu furup masel gi marakta thajana da ba lairiba se kokhanduna mahausa gum nungsi sanana namina bagi paujel pubo oina jiribam da lakpani haina su chief minister na makata na phongdokhe lanjena duna lairiba mar furup ki Meeoi singa unabada chief minister na hai yana da ba kya lairibasu matau karamna phibam asi ohelakpano haibadu khana minaga bane Kuki Naga mitai habagi mohta Manipuri habagi wakhalon da thabak tawmina ba mathau tai aikhoi khudimak Indian ngakta ne haba wakhalon asida yumpham oiraga anawo Manipur amagi damak thabak tawmina si haina sumahana apel tawkhe IDP sing karaba matam da masa gi mayum da hanjal hangada gi haina pawmi sing na hangbo hangi pawkhumda mahana hai chief minister gi pham purapu numit tare ni khakta ngari ba maramna IDP sing karamba numita masa gi mayum da hanjal gada gi habadu di chapsana phongdok palugani mamang da leramba pia gi lenga na so IDP sing hanjal hanabagi thabak paikhat pa horam lei lenga sina sumakata na honare kalom asel gi marakta lairiba thajana da basing kokhanduna ingsikpa hanjin hanana ba honare haike mar villager singi maikai degi su sarkar na paikhalak pa thabak thorom singda mapung phana support tawgani hana thajaba pibaga loinana tribal khulsing maroina school building ki matang da mathau ta ba thabak sing paikhana ba taksin khe chief minister na mongbung maitai village da ju satuna mafam adugi khunja sing da su unake unabadu da khunja singi maikai degi hojik lairiba lambi adu semjinna ba taksilakhe chief minister gi maikai degi madubu thabak oina pangthok na ba thajaba piki mahanu chief minister oina wasak lobadagi imphal gi mapalga ihan hana khongset pangthok haibasi jiribam na ahan bane jiribam asi Manipur gi khwaidagi hena maru oiriba amasung business center ama oibagi potential kya laiba mafam amani hana su phongdokhe Kuki Christian Church na litan da khundariba kalop animak puning phathana ba apel torakle Ukhul district ki litan sarai khongda kalop anigi Meeoi sing ongkhana duna yummai thabagi thawong sa tharakibado Kuki Christian Church na akanamo ongda condemn torakle Kuki Christian Church ki administrative secretary Dr. T Lun Kim na thadrok pa cherol amana hai yum mai thabagi thawong adu khwaidagi kanba mo ongda condemn tawpham thoi kalop masal nuksi sana na leminaga da bani amasung hingsa ki thawong amata chatharoi da bani haiba Jisu Christ ki poktak adugi onataina bada chatharagli ba thawong adu chawkhalaba khunai amada chanafam leite haire haukiba numit kharani gi mamangdagi litan gi sarai kongda yum kai kya ama ata thokibagi paw tabada nungai taba phawi hana palladuna cherol asina hai ongkana da kalop anigi Meeoi singna yariba makai pungning phathaduna ingtapa phibam hanjil hanana ba honaga dabane church ki luchingba sing civil society organization amadi khulgi ahal singna su khudakta nakal ani wari sanaduna yasanaba poraknaba thorang lokhat piyo lenga ke mari lenaba authority sing amadi law enforcement agency sing nasu mathau taba section thorang sing lokhatuna misam miyam ki punsi amasung lanthong ngak sena ba honabam thoi hanasu cherol asina makha ta na phongdorakle Chursanpur district lairiba tangkhul sing asoyangam amata thokhaloi hanake eso na phongdorakhre
उखरुल डिस्ट्रिक्ट की लितान हौजक थोक्लिबा कुकी अमसुंग तांखुल फुरुप अनिगी मरक्ता उंखनरिबा सिना मरम ओइरगा चुरचांदपुर डिस्ट्रिक्ट खुंदारिबा तांखुल क्रिश्चियन सिंह इकाई खुमनबगा लोइनना सोयंगम अमत थोहंदना साफना थमगने हाना केसो चुरचांदपुर की माइकेदगी थाजबा पीख्रे लोक असिगी माइकेदगी थादोरक्किबा चेरोल अमना हारिबना कांगलो फुरुप मसेल नुक्सी चानना अमसुंग तंगदु लैताना लमिननबा मियामना होनमिनसि कुकी अमसुंग तांखुल क्रिश्चियन सिंह मरक्ता थोकिबा उंखनबा से अकंगनबा मफम अमत थोकपने हिरम असिगी मतंगदा मरि लेनबा ऑथोरिटी अमदे कम्युनिटी लीडरसिंग निंगथिना येंगसिले ओइरिबा फिबम असिदा चुरचांदपुर लेरिबा मियाम मरोइना तांखुल क्रिश्चियन सिंगना मिपाइबा यावदना इंगना सिगना लेबियो सोशल मीडिया पाइरिबा सिंगना ओइरिबा फिबम असिदा हेना पाकथोक चावथोकपा याबा मओंगदा युमफम ओइदबा अरानबा पाउ संदोकपिगनो डिस्ट्रिक्ट असिदा खुंदारिबा तांखुल इसिलनाउसिंग इकाई खुमनबगा लोइनना साफना थमगने कांगलो फुरुप मसेलगे मरक्ता थाजनबा तंगदु लैताबा अमदे नुंगसी चानबा पोरंगनबा होनबदा पुनमकना मतेंग पांगबियो हाइरक्ले लोइनना उखरुल डिस्ट्रिक्ट की लितान थोक्लेबा लाइबक थीबा थौदो असी अथुबदा शांति अमसुंग महौसागे फिबमदा हंजिलक्नबसु अपील तौरक्ले लितान थोकिबा हिंसागी थौदोकता युम यांखै हेना मांग ताख्रे थौदो असिदा चेनरिबा सिंग मसक खंगदोकनबा थिजिनबगी थबक चथरि हाइना एलडी खोना फोंदोक्रे हौकिबा तांग तरेट की नुमिदांगदगी उखरुल डिस्ट्रिक्ट की लितान पुलिस स्टेशन की मनुंग चनबा छरैखोंग अमसुंग मसिगा नगनबा एरिया सिंगदा कुकी अमसुंग तांखुल अनिगी मरक्ता नौना खुद थौनरकपदगी युम यांखै हेना तांगोय ओनख्रे अमरमदा थौदो अदुदा हकथेंगना चेनरिबा सिंग अदु मसक खंगदोकनबा होनरि हाइना मणिपुर सरकार की डिप्यूटी चीफ मिनिस्टर एल.डी. खोना फोंदोक्रे डिप्यूटी चीफ मिनिस्टर असिना मखा ताना हाइखिबदा लितान थोकिबा थौदो अदु हेना पाकथोक चावथोरक्तनबा अमदे शांति हंजनबगी पांडमदा चीफ मिनिस्टर गवर्नमेंट सिक्योरिटी फोर्स अमसुंग सिविल सोसाइटी ग्रुप सिंगी मरक्ता कोऑर्डिनेशन लेना थबक तौरी थौदो असिगा मरि लेना मिपुम खुदिमक उनदुना वखल ताहनबा होनरे हौजुक फावबदा होररिबा सिंग असिदा पॉजिटिव साइन लापगी ममी चावना तारे अदुबु लैरिबा इशू असि खुदक्ता हेक्टर लोइसिनबदी यारोय अदुबु अथुबा मतमदा वाथो असिगा वारुसेन अमा पुरकने हाबगी थाजबा लै हाइके हिंसागे थौदोकचने असिदा सेनरिबा मियोइसिंग अदु हौजुक फावबगी ओइना चपचाना मसक खंगबा ngamdre अदुबु सेनरिबा सिंग अदु अथुबदा मसक खंगदोकनबा थिजिनबगी थबक चथबा हौरे हिंसागे थौदो असिगा मरि लेनना युम्मै थाबा अमसुंग नोमै कापगी थौदो असिगी मतंगदा सममनबा किया लैरि हाइना फोंदोके अमरोमदा लितान थोकलिबा नोमै कापनबा अमसुंग युम्मै थाबगी थौदो अदु ngarang अथेंगबा फावबा चथके ngasiगी ओइनादि मखा ताना नोमै कापा अमसुंग युम्मै थानबगी पाव लैत्रे पावगी सोर्स अमना हाइरिबा हौजुक फावबदा थौदो असिना मरम ओइरगा तांखुल अमसुंग कुकी अनिगी युम यांखैगी मथक्ता मै चाख्रे युम मै थानरिबा अदुगी मथक्ता ngarang नुथिल अथेंग फावबा कुकीगी साइडतगी ऑटोमेटिक वेपन सिंग सिजिनरगा नोमै कापनखिनबा थौदो अदुना मरम ओइरगा मफम अदुदा लैरिबा मियोइ किया मिपाइनदुना लांजेनखे हौजिक सराइखोंग अमसुंग मनाक नकपा खुलसिंगदा कांगलुप अनिमकि मियोइसिंग लोइना लांजेनखिबदगी खुंताक लांसिबगा चप मानना लैरि मरक्सिदा केसो उखरुल डिस्ट्रिक्ट की माइकेदगी लितान थोकिबा थौदो अदु कम्युनल क्लास अमनते मयाइ काबनि सासन थक्सिलगा उंखनबा अमसुंग अमनामबु इकाई खुनदबा यावना अरानबा इन्फॉर्मेशन मरम ओइरगा कुकी अमसुंग तांखुल अनिगी मरक्ता उंखनखिबगी थौदो अदु थोकिबने हाइना फोंदोरक्ले केएसओ उखरुल की वाइस प्रेसिडेंट मार्सी खोंसाइना हाइखिबदा कांगलोप अनिगी मियोइ अहुम मरिना यू थक्सिलगा निंगाइ संगदानरक्पदगी थौदो अदु थोकिबने मसि कम्युनल गे ओइबा थौदो अमनते अदुबु एंटी सोशल ओइबा खरना कम्युनल इशू अमा ओइना ओंथोकनबा होनबने थौदो असिगी मतांगदा हौखिबनि थौकाबा नमिता तांखुल नागालोंग अमसुंग डिप्यूटी चीफ मिनिस्टर यावना लितान पुलिस स्टेशन मिफम पांथोक्तुना खरनाय नखरै अदुबु मदुगी वारोसिन अमता पुरकपा ngamkhide मीटिंग अदु लोइरकपदा तांखुलगी मियोइ खरना कुकीगी युम अहुम मरि मै थाखे थौदो असि यामना लाइबक थीबनि हाइखे थौदो असिगा मरि लेनना म्यांमारदा बेस तौबा केनेबिगी माइकैदगी थादोरखिबा चेरोल अमना हाइरिबना लितान सराइखोंगदा थोकिबा हिंसागी थौदो अदु कांगलोप अनिगी मियोइसिंगना पुनिंग फाथनबा अमसुंग दायित्व लैना थबक तौनबा अपील तौरक्ले लितान की थौदो असि कम्युनल कॉन्फ्लिक्ट अमा नते थौदो अदु कांगलोप सिंगे मरक्ता उंखनबा अमा ओइना चटखिबा तारबदे नाकल अनिमकी मरक्ता हेना अवाबा अमसुंग तंग तादबा फिबम अमा लाकने केनेबीना मसिगी मियाम अमसुंग मखोगी पारी पुरीगी ओइबा लमसिंग नाक सेंगने युम्मै थानबा अमसुंग हिंसा याइतंबगी थोंग खुदक्ता लेपकदबने मतम सुपदा शांति अमसुंग तंगदु लैताबा फिबम पोरंगनबा होनगदबने हाइरे कोऑर्डिनेटिंग बॉडी ऑफ ट्रेड यूनियन हयेंग जनरल स्ट्राइक लाउथोखरे
Modi Sarkarna paikaliba thabak thoramsinggi mayokta yaningdaba phongdoktuna hayeng February 12 Coordinating Body of Trade Union Manipur yauna Bharat Sinba thongna General Strike laukthokre. Trade Union asina thadorokpa cherol amada hairibana Modi Sarkarna labor law singbu labor code 4 da punsinbaga loinana MG Narega bu maming onthoktuna muthanaba honaba amade laumi sinmi singi phangpham thokpa demand kya ga loinana hayeng asi Bharat Sinba thongna General Strike asi chathagadabani Kendra Sarkarna leba asigi oina sathina khudong thiningai oidaba economic policy chathaduna laumi sinmi singi punsibu mang takhalle misam praja singdi pochagi mamal atyapakna wangkhatkiduna senthok lambe leitaba kaya di awara pa kya na pik thalai ngasi India da sel thonggi thong manadabagi sang angakpa phangna khenare crorepati singi maran mathumna hainingai leitana hengatle aduga missing yam kraba miyam amadi nongmagi chara nongkhamnaba phangdana wana punsi leli privatization na mangda thamlaga changsilakpa Modi Sarkar gi economic policy ni ina khunba amasung lairabagi marakta lairiba khenaba ase amuka hena lapthokna hale sarkar asigi corporate chogatpa phireb asina sinmi singi phangpham thokpa hak amasung social security gi hiram kiyada manghale hairi NHA gi North East Advisor Sire Naga Pestok amasung Kuki jo dialogue tamaru aiba thodang lauragani hairi IB gi hanagi Special Director amasung Joint Intelligence Committee gi Chairman oiramba Ajit Lal Union Ministry of Home Affairs ki North East Advisor oina appoint tawkhre loinana retired IB officer asina lead tawduna Naga Pestok Kuki jo dialogue amasung Maitei insurgent group singi Pestok tamaru aiba thodang lauragani Bharat Sarkar ki Ministry of Home Affairs the North East ke advisor oina appoint tawkhraba Ajit Lal 2011 da chahi ahongi oina National Security Council Secretariat ki makhada Joint Intelligence Committee ki Chairman oina thau puramkhe loinana center da BJP lenga klakhraba matung 2014 gi May da matamdu gi Home Minister Rajnath Singh Ajit Lal bu Naga Pestok ki interlocutor oina recommend tawkhe adubu NSNIM na MHC gi recommendation adu overrule tawduna RN Rabi bu NSNIM ga Pestok makha chathanaba Bharat Sarkar gi interlocutor oina appoint tawkhe loinana RN Rabi na Tamil Nadu gi governor oina appoint tawba matam 2021 gi September phawba interlocutor oina lairamkhe MHC gi North East Advisor oina khankraba Ajit Lal Naga Pestok ta lead tawba khaktana tana Kuki jo dialogue amasung Maitei insurgent group singi peace process ta lead tawgani Himachal Pradesh ki kedar ama oiriba Ajit Lal 2008 tagi 2011 phawba IB da special director oina leramkhe loinan 2014 gi March tagi na July phawba Naga political talk ta lead tarokhe hari Haukiba February mangada so Ajit Lal amasung AK Mesra Animal Frontier Nagaland Territorial Authority sembagi matangda Eastern Nagaland People's Organization Nagaland Government amasung MHA ga tawnakiba tripartite agreement sign tawnabadu da susarugya ke loinana sahi asigi February mari da New Delhi da AK Mesra na su da lairiba Kuki jo insurgent group singna chathakiba meeting adu da mahaki mahut silhaugadoraba Ajit Lal su pawpiduna sarugya ke hari Canada ki school lamada nomai kapagi thaudokta Meeoi 10 sire 15 soklei Canada ki British Columbia da leba Tumbler Ridge Secondary School da thokiba nomai kapagi thaudo amada Meeoi 10 sire 15 na asopa nangkhrei Royal Canadian Mounted Police ki report matungina school da nomai kapsilaki Meeoi adusu sire hari school manung da nomai kapagi paw hek phangbaga police person singma phamadu da changsenkhe nomai kaplam lima Meeoi adu yauna thaudok adu da Meeoi 10 sikhe matung tarakpada akhanaba section thorang lokhalakpa oina maphamadu gi hek manak nakna leba secondary amagi elementary school punamak thong lonsin khibaga loinana micham miyambu mikupna hom singna leinaba khangan ki hari Maiket maru amakhangna park sana mai chakhanba ngami khanthamina si hana Govindas na phongdokre kalop masel gi yana taba punamak ko hanba matam oire hana phongdorakle ahenba security force phajinluna Misam miyam ki punsi amasung lan thum kanna ba tharang lokhale haina Minister Govindas konthojamna phongdokre BJP Manipur Pradesh sinduna pangthokpa samarpan divas yawba lakpada pawmisingna hangbawa hangi paw kumpira duna minister na hai haukiba ahingdagi pamdaba thaudok thokpagi report laitaba maramna kanglop khodima pawning phathana leiba mathau tai
Tangai Fadarpati Law and Order ki Pibam Ngak Senaba Director General of Police na Ahenba Security Force Tajanaba Taurang Lokale. Chief Minister Yumnao Kiam Chan ki Luching Makada Langana Status da Mapungpa na Intapa Pibam Hanjil Handana Bahona di Haina Paladuna. Mahana High Chief Minister Council of Minister Katana Duna Status da Mahusagi Pibam da Hanjil Handana ba Angamba Takta Honare. Garano Midang Pau di Palm the Batodok Topo report Amatalaite at the Moinamak. Ngasayuk DGP ga wari sanaduna kari karam thorang sing lokhat pa yaba ke habage matang da kumna khanake tangai phadaba phibam lairabade ahenba security force thajanna ba thorang lokale haina DGP na khanghala ko laike kanglobani makta puning phathabina ba apil tawradra mahana hai supna gi mekhet maru amakhangna pak sana maisa hanba ngami haiba khanthamina ba loinana kanglob khodemak Meeoi sing na yarba makai puning phathabiduna ing tappalamdam ama ohanna ba hona minase Prime Minister Narendra Modi ki Biksit Bharat ki pandam phangna ba apun bagi pangal sagatuna chawkhat maikai rom da khong thangjina ba kalo masel gi yana da ba punama ko hanba matam oire ai khoi masal khana duna leiba gi mahota India bu mapung phana chawkhat pa leba ma ohanna ba hona minase hana phongdokhe Hemanta Biswa Sharma ki mathakta action lokhana ba Communist Party na wakat khrei Kalop amagi mayokta tathi tawina ngangki habagi dama Assam ki Chief Minister Hemanta Biswa Sharma ki mathakta matik jaba action lokhat pinaba Communist Party of India Marxist amasung Communist Party of India na Supreme Court ta wakat khrei Da Hiren Gohen Kauba retired professor amanasu Hemanta Biswa Sharma ki mathakta Constitution ki Article 32 ki makhada matik jaba action lokhat piyo haina writ petition file tawke atai atopa Meeoi kyan sumaha ki mathakta petition file tawrakhe hairaba Meeoi sing adugi manungda Assam Police के डायरेक्टर जनरल ओरंबा हरे कृष्ण देका नॉर्थ ईस्ट नाउ के एडिटर इन चीफ Paresh Chandra Malakar amadi senior advocate Santanu Board Thakur yauri petition sing adugi matungina Assam da lereba Muslim sing khoi sauna ba pohan ba yaba wafam kya Chief Minister na phongdo ki hari advocate Rupali Samuel na Chief Justice Surya Kant da petition file tawki ba loinana Chief Justice na su hearing sa thana ba ayaba pk amarom da CPIM amasung CPI na Hemanta Biswa Sharma gi mathakta FIR register tawba loinana kanglop amapu khoi sauna ba yaba wafam sing phongdo ki ba matangda SIT ama semduna mapung phana thigar hangadabani haina taksin khe hunpung amadi sangsakta lakiba AR ge gari sing thingduna tangkhul nupi sing na Kuki sing puraga chatpra haina check tawkhrei tha sigi taret ki numidang dagi Ukhul district ki litanda Kuki amasung Naga phuruk ani gi marakta thorakleba khana chainaba gi thodok matung khoisau noraba tangkhul Naga sing na hunpung amasung sangsakta lakiba Assam Rifles ki kangbu lambi thatuna athingba pi khrei loinana tangkhul gi nupi sing na Assam Rifles ki gari sing khamduna Kuki sing puraga chatpra haina check tawbagi thabak su chathakhrei oirakliba ongkhanabagi phibam masigi matangda Deputy Chief Minister Losi Dikho yauna tha asigi mapanda litanda chatuna nakal anigi Meeoi singa wari sanaduna muknaribadu loisina bahona ringe cherakta numit adumakta da khulai paiba maselgi marakta akanamo ongda nomai kapnarakpagi thodok thokibane masigi matungda ngarang sumakha na yummai thaba amasung nomai kapnabagi thodok thokhe nakalani makki marakta nomai kapnarakpa asina oiduna litanda leiba Kuki sing Moktok Sepuda amadi Naga sing na lengang sing da lanjana ki hari adumoinamak nungthel gi matamda irang adu khara nem thara ki hari chaira asida Central Force maroina Indian Army masung Assam Rifles ki kangbuna misang mikhai naiba thong sathaki haina pendaba phongtok tuna tangkhul Naga ki Meeoi sing na ngasi sangsak phawrga lakwa Assam Rifles ki kangbu lambi thatuna athingba piduna chathan khidrei masagi mathakta hunpung da su tangkhul Naga sing na Assam Rifles ki gari sing phaduna Kuki sing puraga chatpra haina check tawkhe adumoinamak ka hena pamdaba thodok sing thopagi pawdi leitre hojiksu litan yauna tangkhul Naga amasung Kuki sing na khundamnariba mafamda khara ungkhanabagi phibamda adumak leiri hari